Union Minister of State, Excellent Affairs and Education R.K. Ranjan helicopter tongtuna none the vote Khomba chatpada Congress ke supporter nupa Nupasingna chopper taba yaroi haina athingba piduna Tahankhidre Mipham Yaohankhidre hairi pausin hai ngasi longmai part 1 gi LFC ground pangthokiba BJP gi miref denganglung gangmai allies dipu gangmai gi mikhal gamari leinana Mipham da saruk yanana balakpa matamda Congress ki mirepu Sougatpasingna mangjongna lakani haibigi pau pide haiduna Union Minister of State Excellent Affairs and Education R.K. Ranjan helicopter adu mafam aduda taba thingke maduna maram oiraga Union Minister of State R.K. Ranjana tongduna lakpa chopper adu mafam aduda taramdana hankibani haire Aikoi none paumina pirakpa paugi matunginadi mikhal naksilakpage lonana 54 nungba kendra gi BJP amadi Congress marakta umkhatnaba amadi khatna chainaba thokdok thoke ngasi Union Minister R.K. Ranjan amadi Langjai Gai Kamai SD Morcha President Manipurna noneda BJP candidate Dinganglung Gangmegi meeting yaunanaba chopper da laktuna longmai part 1 LFC ground da landing tawgadabadu Congress ki supporter kharana helipad mai sukhatuna protest tawbadagi landing adu Tahankhidre adu meeting adu Union Minister yaugdrabasu pangthoke haujek party anigi marakta umkhatnaba thokle adubo haujek fawbagi di asogapan fawba leitri haire